Kanglei Mind Gym channel asibu chanbiduna subscribe tobiyo. Amadi anova videos leptana yengbinanaba bell icon asibu nambiyo. Hello everybody. Kanglei Mind Gym gi episode number 4 asibu mityeng tabiri bu khwai khibik pumnamakpu adom gi marup ningthem salam na ikok no no krumzari amadi aigi channel sida mayam khuding mapu taram na oksari. Mayam soi khalam mane ngasi kari no ngasi gi topic sibu mana ngai jibu kaino be a thief huran ba oyo haise kaino masinu pa se kaino makok se kar chakra kaino sibu motivational video su tawe hai aduga kari no mana huran lo haise kaino huran ba jibu karma makal gi motivation no haidra mayam na soi dana khalam gani adugo karma makal gi huran da no karma ino huran ga dabano ai samak su huran mane I admit that ai samak su huran mane adugo karma makal gi huran mane habdo mayam pumno makhang min se video sibu makha ta na midiyeng ta dona lebiyo Maruk ma'am, aduga ngasigi program asibu makata na changsindringi mangoina na mayam gi mafam da ai question ama khatang ai hangjage karigumba ekoi gi bank ama leire haidana lowrse bank asida ekoi khuding makki account amamam suksoi shoidana leire haidana su lowrse aduga haini account asida nungti numit khudinge government na 86,400 rupees nungti gi deposit option bire suksoi shoi de by default 86,400 rupees nung tigi deposit option biri haidana lower say adu high ba paisa sa ngasi nong magi manung da su akoina loishin gada basis na basai kari gumba loi hoda taraba ari ma paisa do mathanta ngasi gi horen dang sida kakhini delete tokhini hari ba paisa do ai ge account adu da save toraga leiroi Lotion Crani, aduga hayeng gidamakta nongna 86,400 rupees amukasu deposit toro kani haidan lowrsi. Adu eba taragadi mayam paisa do mangkhidanaba save to hongnaba mayam kari to bigani. Suksoi soidana paisa adubu mayam na lokthokna bhonagani. Bank adudagi chingthokna bhonagani ATM gi khothang do oiro direct bank da chatlago oiro lokthokna suksoi soidana honagani. Chumiko. Howzak ina mayam dane kariguma ekoi khuding makki asiguma bank amamam lei haina hairagadi mayam ta sabi gadra asing bagi lei bank asigi maming sa SBI kaude UBI kaude Visa kaude Baroda kaude kai koi khumra time TIME bank asigi maming time koi time hairiba bank asida nungti numai khudingi ishorna ekoi gi damakta 86,400 seconds ekoi gi damakta pibiri High liba matamsa, ekoi karam matamda productive oina seasonaba yaukrage. Yam kraba matamni 86,400 seconds. High bidi 24 hours. Sang kraba matamni. Masibo ekoi karam matamda fully productive oina ekoi seasonaba yaukrage. Kana sioromo ai isas yauzade. Namdribasigi maram karigine haidana kanbe. Because we have been trying to save time. Matam mari bapot sa koina kanna buhat na ragalere kansinna na buhat na ragalere but as we all know that time cannot be stopped, time can't be paused. Lepan bayaro ye time, the time is not constant. Kana nasu matam hai bapot sa thing mangamoy akoina ngamaroi da bapot ro akoina try to ragalay begini akoina matam hai bapot sa season na bangamdrebas aduna Howzik hariba matamza present hariba matamza masidagi ekoi time hariba potsa koi karo huran sai we should steal time from the present masibune ina huran ba haidana hariba do we should all be huran ba and huran base of course we should steal time from present hariba matam sidagi ekoi time hariba potsa urai parai toroga laithok leshin toroga koi huran ba tabane because time is constant and we cannot stop time. For example, tomba ko gunu pa mag chaw ko gunu pa mag leireng khalase. But before proceeding, tomba ga chaw ga sa this are to completely fictional correct use from my brain. Taibang de hingi ba myo amataga mari leine jade karigumba manaba amadi pan ba yawra ga so mayam. Waro bigano this is completely fictional. So, tomba ko gunu pa mag chaw ko gunu pa mag leirami. Haidana lowrase aduga tomba hairiba nupa se no nomo da pung nipan tummi
chawba hai riba nupa sina nongmada pung 8 khaktamak tumme. Thomas sleeps for 8 hours a day and the chawba sleeps for only 7 hours a day. Adubu nature na ishwar na tumba amadi chawba ani to piriba matamza masisi chapmane 86,400 seconds or 24 hours mabani make chapmane ni pibo. Adubu tumba na magi tumbagi 8 hours to khaido khraba matungda mangonda phangogudriba matamsidi only 16 hours and chawbudadi madi 7 hours tumbanina 17 hours fanganeba mangondari aduna gidore chawba hairiba nupasinadi present hairiba matamsidagi 3,600 seconds or 1 hour haiba matamsa man huran bangameba. Therefore, he will be more productive and he will earn more money because time is money, friends. And manu hurali ba 3,600 seconds or 1 hour haiba matamsa kaya mo gyam sangba matam no and matam sida kari kari thokpa yagi haiba matam dane 6,316 person died every hour around this world. Pung ama khudingi mi lising taruka chahunga taratarukti si. So friends, I quick the time high bank asida ishwar na nongmagi matamda 86,400 seconds or 24 hours deposit tobira iba sa ekoi productive oina season na batam na si. And let's take pride stealing the time from prison. Ekoi present high matam sidagi ekoi huran da ikai gumsi amadi masi huran da ekoi isa na isagi da magta proud feel tawsi. Because time is precious. Matam haibasa asuki matik tangkre matam gi mamal leite matam gi value asuki matik chawkre karigumba chahi amagi value khaning laba fail oiduna mathang chahi da amuk hana parikha adu thanaraba ngari ba satra si thangbiyo karigumba tha amagi value khangning lagana prematurely poba angang asigi parents si dangbi karigumba hafta amagi week amagi value khamining lagadi khabar se phonge editor si dangbiyo karigumba pung amagi value khamining lagadi nushinari ba pakhang lesa thana ki ba matam dagi pung ama hena ngan laktana khawrang na ngai riba si dangbiyo karigumba minute amagi value khamining lagadi bus natraga auto phaba na ngaudraba nupa si dangbiyo karigumba second amagi value khangning lagadi accident hoga soktuna taraga leidi nupa asida hambi karigumba second asigi chama thopagi saruk amagi value khangning lagana olympic ta lamjen chenba natragana sanariba athlete nupa asida hambi kayun toy zatani aroibada maruk mayam gi mafamda aina thamjani gi wafam di time hairiba bank asida ishwarna ekoi gi damakta nungte gi deposit to birakliba 86,400 seconds or 24 hour asidagi ekoi matam kharka uhuran ba haurasi present hairiba moment asidagi ekoi matam ase khaji khaji uhuran laga kanagadaba chokhat kadaba mafamda invest tawraga ekoi punamak punsida mai pak minasi haiba wafam sa ai mayam gi mafamda thamjage matang asida Kanglei Mind Gym gi episode 4 loisna bagi ayaba adu mayam gi mafam dagi adom gi marup ningkem salamna lawzari nizari aduga karigumba ai gi video asibo nungshi biragadi pambiragadi natraga khajiktang oirabsu kanai haina khanbiragadi suksoi soidana like nambiyo comment tobiro share tobiyo amadi subscribe toba sukau ko bigino. Thank you.